ꯁꯤꯡꯖꯃꯩ ꯊꯣꯡꯉꯥꯝ ꯂꯩꯀꯥꯏ ꯂꯦꯟ ꯅꯝꯕꯔ 6 ꯂꯩꯕ ꯑꯔꯕꯤꯟ ꯍꯥꯡꯂꯦꯝ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯏꯗꯤꯇꯔ ꯖꯤꯠ ꯅꯤꯡꯉꯣꯝꯕꯒ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯄꯥꯎꯗꯝ ꯑꯃ ꯑꯔꯕꯤꯟ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ 83 ꯄꯣꯖꯤꯁꯟ UPSC ꯑꯦꯛꯖꯥꯝ ꯂꯥꯛꯄꯁꯤꯗ ꯀꯔꯤ ꯐꯥꯎꯕꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯑꯍꯥꯟꯕ ꯑꯦꯇꯦꯝꯂ ꯀꯃꯥꯏꯅ ꯍꯣꯠꯅꯔꯛꯀꯦ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯑꯔꯕꯤꯟ ꯍꯣꯏ ꯌꯥꯝ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯒꯤ ꯅꯣꯂꯨꯛꯄ ꯍꯧꯖꯤꯛ ꯏꯂꯤꯠ ꯇꯤꯚꯤꯅ ꯑꯩꯕꯨ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯄꯁꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯐꯝ ꯈꯪꯕ ꯆꯦꯛ ꯇꯧꯕꯗ ꯊꯥꯖꯗꯗꯅ ꯃꯉꯥꯔꯛꯇꯨ ꯆꯦꯛ ꯇꯧꯔꯦ ꯑꯗꯨꯒ ꯖꯔꯅꯤꯁꯦ 4 ꯑꯇꯦꯝꯅꯤ ꯑꯩꯒꯤ ꯌꯥꯝ ꯁꯥꯡ ꯖꯔꯅꯤ ꯑꯗꯨꯒ ꯌꯥꯝꯁꯨ ꯍꯧꯔꯦ ꯏꯃꯨꯡꯗꯒꯤ ꯑꯗꯨꯒ ꯃꯥꯅ ꯋꯥꯅ ꯌꯣꯛꯆꯔꯒ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯗꯩ ꯂꯩꯇ ꯂꯥꯏꯔꯒꯤ ꯑꯋꯥꯕ ꯃꯇꯝ ꯀꯌꯥ ꯐꯪꯅꯕ ꯍꯣꯠꯅꯖꯔꯛꯄꯅꯤ ꯃꯁꯤ ꯏꯁꯥꯒꯤ ꯍꯣꯠꯅꯖꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯄꯣꯔꯠ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯏꯒꯤꯁꯨ ꯌꯥꯝꯂꯤꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯥꯏ ꯄꯥꯛꯆꯕꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯔꯕꯤꯟꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯤꯡ ꯕꯕꯥꯒꯤ ꯃꯃꯤꯡ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯑꯗꯨꯁꯨ ꯊꯝꯕꯤꯌꯨ ꯑꯔꯕꯤꯟ ꯁꯥꯔ ꯑꯩꯒꯤ ꯄꯣꯛꯅꯐꯝꯁꯦ ꯁꯤꯡꯖꯃꯩ ꯊꯣꯡꯉꯥꯝ ꯂꯩꯀꯥꯏ ꯂꯦꯟ ꯅꯝꯕꯔ 6 ꯑꯗꯨꯒ ꯑꯄꯣꯛꯄ ꯏꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯍꯪꯂꯦ ꯀꯨꯃꯥꯔ ꯑꯗꯨꯒ ꯑꯄꯣꯛꯄ ꯏꯃꯥꯅ ꯍꯪꯂꯦꯝ ꯑꯣꯡꯕꯤ ꯕꯤꯃꯣꯂꯥ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ 4ꯅꯤ ꯏꯌꯥꯝꯕ 2 ꯂꯩ ꯏꯆꯦ ꯑꯃꯒ ꯑꯗꯨꯒ ꯂꯥꯁꯇ ꯑꯩ ꯂꯩꯖꯕꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯀꯟꯅ ꯏꯝꯐꯥꯜꯗ ꯂꯩꯇꯕꯅꯤꯅ ꯗꯦꯜꯂꯤꯗ ꯂꯩꯕꯅꯤꯅ ꯃꯗꯨꯁꯨ ꯐꯪꯗ꯭ꯔꯦ ꯁ꯭ꯀꯨꯂꯤꯡ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯝꯕꯤꯁꯟꯁꯤ ꯀꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯃꯌꯥꯝꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯎꯕꯗꯒꯤ ꯂꯥꯛꯈꯤꯕ꯭ꯔꯥ ꯀ꯭ꯂꯥꯁ 10ꯗ ꯀꯃꯥꯏꯅ ꯇꯧꯔꯤ ꯀ꯭ꯂꯥꯁ 12ꯗ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯁꯣꯏꯅ ꯈꯪꯉꯝꯒꯅꯤ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯑꯔꯕꯤꯟ ꯁꯥꯔ ꯑꯩꯒꯤ ꯁ꯭ꯀꯨꯂꯤꯡꯗꯤ 10 ꯐꯥꯎꯕ IPS ꯁ꯭ꯀꯨꯜꯗ ꯇꯧꯖꯔꯛꯑꯦ ꯀꯥꯟꯆꯤꯄꯨꯔ ꯏꯝꯐꯥꯜ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯗ ꯑꯗꯨꯒ 11-12ꯅ ꯃꯤꯂꯤꯅꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁꯦꯁ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯌꯥꯏꯈꯣꯏꯕꯤꯗ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯁꯦ ꯗꯦꯜꯂꯤꯗ ꯆꯠꯄꯅꯦ ꯐꯤꯖꯤꯛꯁ ꯑꯣꯅꯔꯁꯀꯤ ꯑꯗꯨꯒ 10-12ꯒꯤ ꯑꯩꯒꯤ ꯃꯥꯔꯛꯇꯤ ꯑꯗꯨꯝ ꯖꯁ ꯍꯣꯠꯅꯗꯤ ꯍꯣꯠꯅꯔꯛꯄ ꯑꯗꯨꯁꯨ ꯔꯦꯡꯀꯨꯝꯕ ꯄꯣꯖꯤꯁꯟ ꯌꯥꯎꯕꯗꯤ ꯇꯧꯖꯔꯛ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯃꯅꯨꯡꯗ ꯁꯃꯥꯖꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯋꯥꯔꯛ ꯋꯤꯠ ꯗ ꯁꯣꯁꯥꯏꯇꯤ ꯍꯥꯏꯕꯒꯤ ꯃꯦꯟꯇꯥꯂꯤꯇꯤꯁꯦ ꯂꯩꯔꯒ ꯀꯩꯅꯣꯝꯗꯤ ꯑꯗꯨꯝ ꯇꯧꯅꯤꯡꯕ ꯑꯗꯨꯒ ꯗꯦꯜꯂꯤꯗ ꯂꯥꯛꯑꯀꯥꯟꯗ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯑꯣꯖꯥꯁꯤꯡꯒ ꯏꯟꯇꯔꯦꯛ ꯇꯧꯔꯛꯄ ꯁꯤꯅꯤꯌꯔꯁꯤꯡꯒ ꯏꯟꯇꯔꯦꯛ ꯇꯧꯔꯛꯄꯗ ꯑꯩꯅ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯦꯁꯁꯦ ꯄꯥꯟꯗꯝ ꯑꯃ ꯅꯣꯠ ꯖꯁ ꯑꯦꯁ ꯑ ꯖꯣꯕ ꯁꯃꯥꯖꯀꯤ ꯐꯅꯕ ꯇꯧꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯦꯟ ꯄꯔꯁꯣꯅꯦꯜ ꯒ꯭ꯔꯣꯠ ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯥꯡꯗ ꯂꯩꯕꯁꯤꯡꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯐꯥꯎꯈꯤꯕ ꯗꯣꯛꯇꯔ ꯃꯌꯥꯝꯁꯤꯡꯁꯦ ꯌꯦꯡꯉꯒ ꯃꯣꯏꯗꯒꯤꯁꯨ ꯏꯟꯁꯄꯤꯔꯦꯁꯟ ꯐꯪꯖꯩ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯏꯌꯥꯝꯕꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯂꯩꯀꯥꯏꯗ ꯀꯩꯗ ꯂꯩꯕ ꯋꯥꯅ ꯍꯣꯠꯅꯖ ꯄꯔꯁꯟꯒꯨꯝꯕ ꯑꯣꯏꯔꯣ ꯃꯣꯏꯁꯤꯗꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯑꯗꯨꯝ ꯐꯪꯖꯩ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯑꯦꯅꯔꯖꯤꯗꯣ ꯑꯩꯅ ꯑꯩꯒꯤ ꯏꯊꯧ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯐꯖꯅ ꯗꯥꯏꯔꯦꯛ ꯇꯧꯕꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯔꯤꯔꯛ ꯁꯨꯕ ꯑꯦꯇꯦꯝꯅꯤꯍꯦ ꯑꯍꯨꯝꯂꯛꯇ ꯐꯥꯎꯒꯗꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤꯔꯛ ꯁꯨꯕꯁꯤꯗꯗꯤ ꯐꯥꯎꯔꯛꯄꯁꯤꯗꯤ ꯉꯁꯥꯏꯁꯨ ꯍꯥꯏꯕꯤꯀꯣ 5ꯔꯛ ꯍꯟꯖꯤꯟ ꯌꯦꯡꯉꯦꯅꯀꯣ ꯑꯗꯣ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗ ꯑꯩꯈꯣꯏꯅ ꯑꯔꯕꯤꯟꯅ ꯀꯔꯤ ꯇꯧꯒꯦꯅ ꯈꯟꯕ ꯂꯩ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯀꯩꯅꯣꯗ ꯑꯩꯒꯤ ꯁꯔꯚꯤꯁꯁꯦ ꯍꯦꯛ ꯑꯦꯂꯣꯠ ꯇꯧꯔꯛꯄꯒ ꯁꯔꯀꯥꯔꯒꯤ ꯃꯦꯟꯗꯦꯠ ꯄꯤꯕꯤꯔꯛꯄ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯣ ꯐꯖꯅ ꯉꯥꯛꯅ ꯆꯠꯅꯤꯡꯉꯤ ꯑꯗꯨꯒ ꯑꯗꯨꯅ ꯄꯔꯁꯅꯦꯜ ꯂꯥꯏꯟ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯂꯥꯏꯟꯗꯁꯨ ꯑꯦꯝꯄꯥꯋꯔꯃꯦꯟ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯔꯀꯥꯔꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯕꯖꯦꯠꯇꯁꯨ ꯌꯥꯝ ꯀꯟꯅ ꯐꯣꯀꯁ ꯄꯤꯕꯤꯔꯤ ꯌꯨꯠ ꯑꯦꯝꯄꯥꯋꯔꯃꯦꯟ ꯍꯥꯏꯗꯅ ꯁꯤꯗꯁꯨ ꯑꯗꯨꯝ ꯇꯧꯖꯅꯤꯡꯉꯤ ꯑꯗꯨꯒ ꯁ꯭ꯄꯣꯔꯠꯁꯄꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯗꯕꯨ ꯑꯣꯏꯔꯣ ꯂꯩꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯀꯩꯗ ꯃꯌꯥꯝ ꯏꯟꯇꯔꯦꯛ ꯇꯧꯅꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯥꯏꯇꯤꯡ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯣꯏꯔꯣ ꯄꯣꯂꯨꯁꯟꯕꯨ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕ ꯇꯧꯕ ꯃꯌꯥꯝꯁꯤꯗ ꯌꯨꯠꯁꯤꯡꯒꯤ ꯑꯦꯅꯔꯖꯤꯁꯦ ꯐꯖꯅ ꯌꯨꯇꯤꯂꯥꯏꯖ ꯇꯧꯅꯤꯡꯉꯤ ꯑꯗꯨꯒ ꯔꯣꯜ ꯃꯣꯗꯦꯜ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯁꯤꯗ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯃꯣꯏꯒꯤ ꯑꯦꯅꯔꯖꯤꯁꯦ ꯐꯖꯅ ꯃꯣꯏꯅ ꯍꯣꯠꯅꯅꯤꯡꯕ ꯄꯥꯟꯗꯝꯗ ꯐꯖꯅ ꯃꯥꯏꯀꯩ ꯑꯃ ꯄꯤꯅꯤꯡꯉꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯔꯕꯤꯟꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯈꯤ ꯍꯣꯏ ꯀꯣꯆꯤꯡꯒꯨꯝꯕ ꯇꯧꯕꯤꯕ꯭ꯔꯥ ꯗꯦꯜꯂꯤꯗ ꯂꯩꯔꯒ ꯑꯗꯨꯒ ꯀꯔꯤ ꯇꯧꯕ ꯁꯤꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯁ꯭ꯇ꯭ꯔꯒꯜ ꯊꯦꯡꯅꯈꯤꯕ ꯑꯗꯒꯤ ꯇꯥꯕꯗ ꯍꯥꯏꯗꯤ ꯕꯕꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯕꯕꯥꯗꯣ ꯉꯁꯤ ꯂꯩꯕꯤꯔꯝꯃꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯄꯁꯤ ꯎꯔꯀꯥꯟꯗ ꯑꯗꯨ ꯀꯃꯥꯏꯅ ꯍꯣꯠꯅꯕꯤꯔꯛꯈꯤ ꯀꯣꯆꯤꯡ ꯀꯔꯤ ꯇꯧꯕꯤ ꯀꯔꯤ ꯇꯧꯕꯤꯅ ꯍꯥꯏꯕꯤꯌꯨ ꯑꯔꯕꯤꯟ ꯀꯣꯆꯤꯡꯁꯦ GSꯀꯤ ꯑꯣꯏꯅ ꯑꯩ ꯀꯩꯅꯣꯗ ALS ꯗ ꯂꯩ ꯑꯜꯇꯔꯅꯦꯇꯤቭ ꯂꯔꯅꯤꯡ ꯁꯤꯁꯇꯦꯝ ꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇꯒꯤ ꯂꯥꯛꯄ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯁꯦ ꯃꯣꯏ ꯁ꯭ꯀꯣꯂꯔꯁꯤꯞ ꯄꯤꯕꯤꯕꯅꯦ ꯀꯣꯆꯤꯡ ꯇꯧꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯑꯣꯏꯅ ꯅꯠꯇꯕꯤꯗ ꯃꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯒ CSR ꯏꯅꯤꯁꯤꯌꯦꯇꯤꯚꯇ GSꯀꯤ ꯑꯗꯨꯗ ꯇꯧꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯞꯁꯅꯦꯜ ꯄꯦꯄꯔꯁꯦ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯗ ꯊꯥꯖꯕꯅꯦ ꯑꯩꯁꯦ
ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯍꯜ IAS ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕꯁꯦ ꯁꯤꯗ ꯇꯧꯖꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯇꯦꯁ ꯁꯦꯔꯤꯁꯀꯨꯝꯕ ꯍꯧꯖꯤꯛꯇꯤ ꯐ꯭ꯔꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯃꯌꯥꯝ ꯂꯣꯟꯆ ꯇꯧꯔꯦ ꯇꯦꯁ ꯁꯦꯔꯤꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯖꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯍꯟꯗꯛ ꯁꯤꯟꯕ ꯑꯩꯈꯣꯏ ꯏꯚꯟ UPSCꯒꯤ ꯑꯦꯛꯖꯥꯝ ꯊꯥꯅꯤꯡꯕꯁꯤꯡꯗꯩꯗ ꯑꯩꯈꯣꯏꯗ ꯀꯣꯆꯤꯡ ꯀ꯭ꯂꯥꯁꯀꯨꯝꯕ ꯇꯧꯕꯗꯣ ꯑꯗꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯩꯁꯥꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏꯁꯨ ꯊꯝꯕꯤꯌꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤꯕꯨꯗꯤ ꯂꯧꯖꯍꯧꯗ꯭ꯔꯦ ꯑꯩꯅ ꯏꯃꯥꯟꯅꯕꯤꯁꯤꯡ ꯂꯧꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯃꯈꯣꯏꯅꯁꯨ ꯌꯥꯝ ꯀꯥꯟꯅꯩꯌꯦꯅ ꯍꯥꯏ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯋꯥꯟ ꯑꯗꯨꯕꯨ ꯊꯤꯕꯗ ꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝꯒꯅꯤ ꯑꯩ ꯈꯨꯗꯝ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯒꯤ ꯍꯧꯔꯛꯄ ꯌꯥꯝ ꯋꯥꯅ ꯍꯧꯔꯒ ꯍꯧꯖꯤꯛ ꯃꯣꯏ ꯑꯗꯨꯝ ꯔꯦꯡꯛ 761ꯗꯒ ꯂꯥꯛꯄ ꯑꯗꯨꯝ ꯌꯥꯎꯋꯦ ꯄꯩꯁꯥꯁꯦ ꯆꯪꯉꯤꯕ ꯄꯩꯁꯥ ꯂꯩꯇ꯭ꯔꯒꯗꯤ ꯑꯣꯏꯊꯣꯛꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝꯒꯅꯤ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯑꯣꯟꯂꯥꯏꯟ ꯏꯟꯇꯔꯅꯦꯠꯁꯦ ꯐꯖꯅ ꯑꯦꯛꯁꯦꯁ ꯂꯩ ꯇꯥꯔꯗꯤ ꯃꯦꯇꯔꯤꯌꯦꯜ ꯌꯥꯝ ꯐꯖꯅ ꯑꯦꯛꯁꯦꯁ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯀ꯭ꯂꯥꯁ ꯐꯖꯅ ꯚꯤꯗꯤꯑꯣ ꯂꯦꯛꯆꯔꯁꯀꯨꯝꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯍꯣꯠꯅꯅꯤꯡꯕꯒꯤ ꯄꯥꯟꯗꯝ ꯍꯣꯠꯅꯅꯤꯡꯕꯒꯤ ꯗ꯭ꯔꯤꯜꯁꯦ ꯂꯩ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯑꯣꯏꯔꯣ ꯑꯊꯤꯡꯕ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕꯁꯦ ꯅꯥꯊꯩꯔꯒ ꯏꯁꯥꯒꯤ ꯄꯥꯟꯗꯝꯗꯣ ꯌꯧꯕ ꯉꯝꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯖꯅꯤꯡꯉꯦ ꯁꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯇꯝ ꯄꯤꯕꯤꯕ ꯑꯔꯕꯤꯟ ꯏꯝꯐꯥꯜꯗ ꯌꯧꯔꯛꯑꯀꯥꯟꯗ ꯏꯝꯐꯥꯜ ꯑꯦꯀꯥꯗꯃꯤꯗ ꯌꯧꯕꯤꯔꯛꯀꯅꯤ ꯎꯅꯔꯀꯥꯟꯗ ꯑꯃꯨꯛ ꯑꯦꯛꯁꯀ꯭ꯂꯨꯁꯤꯚ ꯑꯣꯏꯅ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯌꯥꯝꯁꯨ ꯁꯥꯟꯅꯅꯕ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯁꯤꯗꯗꯤ ꯅ꯭ꯌꯨꯁ ꯃꯔꯛꯇꯁꯨ ꯌꯥꯝ ꯁꯥꯡꯅ ꯃꯇꯝ ꯂꯧꯕ ꯐꯪꯖꯗ꯭ꯔꯦ ꯇꯨꯡꯒꯤ ꯑꯁꯥꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯑꯔꯕꯤꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯔꯕꯤꯟ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯁꯔ